ꯑꯩꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯨꯒꯤ ꯑꯄꯨꯟꯕ ꯌꯨꯅꯤꯇꯤ ꯑꯃꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯇꯥꯗꯨ ꯃꯥꯒꯤ ꯑꯦꯔꯤꯌꯥꯗꯨ ꯈꯪꯗꯕꯒꯤ ꯅꯥꯛꯁꯥ ꯄꯪꯆꯦꯟꯗ ꯆꯦꯟꯅꯔꯨꯔꯒꯁꯨ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯦꯜ ꯃꯩꯇꯩ ꯅꯦꯁꯅꯦꯜ ꯐꯣꯔꯝꯅ ꯆꯪꯁꯤꯜꯂꯛꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯆꯦꯜꯂꯨꯔꯕ ꯆꯨꯈꯥꯏꯅ ꯇꯥꯈ꯭ꯔꯤꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯄꯨꯟꯁꯤꯟꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯗꯨꯁꯨ ꯂꯧꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥꯍꯪꯁꯨ ꯍꯪꯕ ꯄꯥꯎꯈꯨꯝꯁꯨ ꯄꯤꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡꯅ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯁꯨ ꯑꯩꯈꯣꯏ ꯃꯈꯥꯗ ꯂꯧꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇꯥꯔ ꯅꯝꯕꯔꯗꯨꯒ ꯏꯕꯨꯡꯉꯣꯅ ꯑꯝꯇ ꯃꯌꯥꯝ ꯈꯪꯍꯟꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯥꯔ ꯅꯝꯕꯔ ꯃꯊꯛꯇ ꯌꯥꯎꯔꯤꯗꯣ ꯂꯦꯇꯔꯒꯤ ꯃꯊꯛꯇ ꯌꯥꯎꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯔꯦꯁꯇꯥꯔ ꯅꯝꯕꯔꯁꯤ ꯌꯨꯅꯤꯚꯔꯁꯦꯜ ꯃꯤꯇꯩ ꯅꯦꯁꯅꯦꯜ ꯐꯣꯔꯝꯒꯤ ꯔꯦꯁꯇꯥꯔ ꯅꯝꯕꯔ 1631 of 16/12/2022 ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯝ ꯑꯁꯤꯒꯤ ꯔꯦꯁꯇꯥꯔ ꯅꯝꯕꯔꯅꯤ ꯉꯁꯤ ꯑꯍꯥꯟꯕ ꯁꯦꯁꯟꯅꯤ ꯉꯁꯤ ꯑꯍꯥꯟꯕ ꯁꯦꯁꯟꯅꯤ ꯂꯣꯏꯅꯅ ꯉꯁꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯛ ꯆꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯉꯁꯤꯒꯤ ꯑꯌꯨꯛꯀꯤ ꯆꯥꯛꯀꯤ ꯃꯃꯥꯡꯒꯤ ꯃꯤꯐꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯃꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯅꯕꯒꯤ ꯃꯥꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ ꯁꯤ ꯃꯣꯁꯟꯕ ꯌꯥꯗ꯭ꯔꯦꯕ ꯐꯣꯇꯣꯗꯣ ꯀꯥꯃꯤꯟꯅꯧꯔꯁꯦ ꯐꯣꯇꯣ ꯀꯥꯃꯤꯟꯅꯔꯁꯦ ꯐꯣꯇꯣꯗꯣ ꯁꯟꯁꯦꯠꯇꯨ ꯌꯥꯝ ꯐꯖꯗ꯭ꯔꯕ